ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯒꯗꯧꯔꯤꯕ ꯂꯥꯏꯐꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯀꯤꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯤꯊꯔꯤꯕ ꯏꯁꯀꯤꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯁꯤꯡꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯤ ꯀꯔꯝꯍꯥꯏꯅ ꯀꯥꯟꯅꯕ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯍꯣꯏ ꯈꯪꯕꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯪꯗꯕꯅ ꯍꯦꯟꯅ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯂꯥꯏꯐꯁꯤꯃ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯄꯨꯂꯞ ꯁꯨꯅꯕ ꯏꯁꯀꯤꯝꯁꯤꯡꯁꯤ ꯄꯨꯂꯞ ꯁꯨꯅꯕ ꯉꯁꯤꯒꯤꯁꯤꯗ ꯍꯥꯏꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯩ ꯀꯥꯟꯅꯕ ꯈꯔ ꯈꯤꯇꯪ ꯁꯨꯝ ꯈꯟꯒꯠꯂꯒ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯀꯤꯝꯁꯤꯡꯁꯤ ꯀꯩꯅꯣ ꯑꯩ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯤꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯂꯥꯏꯞ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯕ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯁꯨꯝ ꯍꯩꯇꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩ ꯁꯨꯝ ꯑꯩ ꯀꯩꯅꯣꯁꯦ ꯈꯔ ꯄꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯏꯁꯀꯤꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯀꯤꯝꯁꯤ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯌꯥꯝ ꯀꯥꯟꯅꯔꯤꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯃꯨꯗ꯭ꯔꯥ ꯌꯣꯖꯅꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯀꯤꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯂꯣꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯀꯤꯝ ꯑꯃ ꯂꯩ ꯁꯤꯒꯤ ꯏꯁꯀꯤꯝꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯏꯑꯕ ꯑꯍꯥꯟꯕꯗ ꯁꯤꯁꯨ ꯍꯥꯏꯕꯀꯣ ꯁꯤꯁꯨꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯂꯧꯕ ꯌꯥꯕꯁꯤ ꯂꯨꯄꯥ 50,000 ꯐꯥꯎꯕ ꯂꯧꯕꯌꯥꯏ ꯑꯗꯨꯗꯨꯒ 50,000 ꯐꯥꯎꯕꯁꯤ ꯃꯥꯒꯤ ꯊꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯁꯤ 1% ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯆꯍꯤꯒꯤꯅ ꯑꯩꯈꯣꯏꯒꯤ 11%ꯒꯨꯝꯕ ꯂꯩꯒꯅꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯕꯦꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯅꯦꯁꯅꯦꯂꯥꯏꯁ ꯑꯣꯏꯕ ꯕꯦꯡꯁꯤꯡꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯂꯣꯟꯁꯦ ꯑꯗꯨꯝ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯨꯗ꯭ꯔꯥꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯤꯁꯣꯔ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩ ꯀꯤꯁꯣꯔ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯂꯨꯄꯥ 50,000 ꯂꯨꯄꯥ 5,00,000 ꯐꯥꯎꯕꯁꯤ ꯑꯩꯈꯣꯏ ꯐꯪꯒꯅꯦꯕꯀꯣ ꯂꯨꯄꯥ 5,00,000 ꯐꯥꯎ ꯐꯪꯕꯁꯤꯗ ꯁꯤ ꯃꯥꯒꯤ ꯏꯟꯇꯔꯦꯁꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯧꯔꯤꯕ ꯕꯦꯡꯗꯨꯒꯤ ꯃꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯝ ꯂꯦꯞꯄꯛꯀꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯇꯔꯨꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯔꯨꯟꯁꯤꯅ ꯑꯩꯈꯣꯏꯒꯤ 5 lakh to 10 lakh ꯐꯥꯎꯒꯤ ꯂꯣꯟ ꯂꯧꯕ ꯌꯥꯏ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯇꯔꯦꯁꯇꯤ ꯕꯦꯡꯒꯤ ꯂꯧꯔꯤꯕ ꯕꯦꯡꯗꯨꯒꯤ ꯃꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯔꯨꯟꯁꯤꯗ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯤꯅ ꯂꯧꯅꯔꯤꯕ ꯂꯣꯟꯁꯤ ꯀꯔꯝꯕꯒꯤ ꯃꯑꯣꯡꯗ ꯂꯧꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯑꯩ ꯄ꯭ꯔꯗꯛ ꯑꯃ ꯑꯩ ꯄꯣꯠ ꯑꯃ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯑꯩꯅ ꯏꯁꯥꯅ ꯀꯃꯔꯁꯤꯌꯦꯜ ꯚꯦꯍꯤꯀꯜꯒꯨꯝꯕ ꯂꯩꯕ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯁꯤꯒꯨꯝꯕꯁꯤꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯈꯔ ꯀꯔꯕꯥꯔ ꯇꯦꯛ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯤ ꯂꯩꯇꯕ ꯄꯩꯁꯥ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯨꯗ꯭ꯔꯥ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯃꯨꯗ꯭ꯔꯥ ꯕꯦꯡ ꯌꯣꯖꯅꯥ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯔꯒ ꯁꯣꯝꯅ ꯍꯥꯏꯔꯤꯕ ꯁꯤꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯨꯄꯥ 50,000 ꯂꯣꯟꯁꯤ ꯂꯧꯕꯤꯔꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯦꯛ ꯍꯧꯗꯣꯛꯅꯕ ꯌꯥꯏꯀꯣ ꯑꯗꯨꯗꯨꯒ ꯃꯁꯤ ꯁꯤꯡꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡꯁꯤꯡꯅ ꯑꯗꯨꯝ ꯀꯤꯁꯣꯔꯒꯤ ꯑꯗꯒꯤ ꯇꯔꯨꯟꯒꯤ ꯁꯨꯃꯥꯏꯅ ꯃꯊꯪꯁꯨ ꯑꯗꯨꯝ ꯐꯪꯕ ꯌꯥꯏ ꯑꯗꯨꯗꯨꯒ ꯑꯩ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯄꯟꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯙꯟ ꯌꯣꯖꯅꯥ ꯍꯥꯏꯕ ꯏꯁꯀꯤꯝꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯙꯟ ꯌꯣꯖꯅꯥ ꯍꯥꯏꯕ ꯏꯁꯀꯤꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯣꯄꯅꯤꯡ ꯇꯧꯕꯒꯤ ꯏꯁꯀꯤꯝꯅꯦꯀꯣ ꯑꯗꯨꯒ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯣꯄꯅꯤꯡ ꯇꯧꯕꯒꯤ ꯏꯁꯀꯤꯝꯁꯦ ꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯏꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯊꯣꯔꯛꯏꯕꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯍꯥꯡꯉꯝꯃꯤꯕ ꯑꯦꯀꯥꯎꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯃꯝ ꯕꯦꯂꯦꯟꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯟꯂꯤ ꯑꯦꯕꯔꯦꯖ ꯕꯦꯂꯦꯟꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯥꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯌꯥꯎꯗꯕ ꯌꯥꯗꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯨꯄꯥ 1,000,000 ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯄꯥ 1,000,000 ꯃꯈꯥꯗ ꯇꯥꯅ ꯌꯥꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯟꯂꯤ ꯑꯦꯕꯔꯦꯖ ꯕꯦꯂꯦꯟꯁꯀꯤ ꯄꯩꯁꯥ ꯀꯛꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯑꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯩꯁꯥ ꯀꯛꯈꯤꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ
ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯀꯥꯎꯟ ꯍꯣꯜꯗꯔꯁꯤꯡꯅ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯖꯤꯟꯅꯕꯤꯗꯕꯗꯒꯤ ꯀꯩꯅꯣ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯖꯦꯔꯣ ꯕꯦꯂꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯩꯝꯇ ꯀꯛꯑꯔꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯟ ꯙꯟ ꯌꯣꯖꯅꯥ ꯍꯥꯏꯕ ꯕꯦꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯑꯣꯄꯅꯤꯡ ꯁꯤꯁꯇꯦꯝꯁꯤꯃ ꯁꯦꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣ ꯕꯦꯂꯦꯟꯁꯇ ꯑꯦꯀꯥꯎꯟꯗꯤ ꯃꯌꯥꯝ ꯑꯃ ꯍꯥꯡꯅꯕ ꯂꯩꯔꯝꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯍꯟ ꯑꯣꯏꯁꯅꯨ ꯅꯍꯥ ꯑꯣꯏꯁꯅꯨ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣ ꯕꯦꯂꯦꯟꯁꯇꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯡꯅꯔꯕꯅꯦꯕ ꯑꯗꯨꯕꯨ ꯖꯦꯔꯣ ꯕꯦꯂꯦꯟꯁꯇ ꯍꯥꯡꯉꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡꯗꯣ ꯑꯩ ꯈꯤꯇꯪ ꯄꯟꯖꯒꯦꯕ ꯃꯌꯥꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯗ ꯀꯕꯔ ꯇꯧꯔꯤꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯝꯅ ꯖꯦꯔꯣ ꯕꯦꯂꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯖꯟ ꯙꯟ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯑꯦꯀꯥꯎꯟꯁꯦ ꯍꯥꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯏꯟꯁꯨꯔꯦꯟꯁ ꯑꯃ ꯐꯪꯒꯅꯤꯕꯀꯣ ꯑꯗꯨꯒ ꯂꯨꯄꯥ 50,000ꯒꯤ ꯂꯥꯏꯐ ꯀꯣꯚꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯀꯣ ꯂꯥꯏꯐ ꯀꯣꯚꯔ ꯏꯟꯁꯨꯔꯦꯟꯁ ꯑꯃꯁꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣ ꯕꯦꯂꯦꯟꯁꯇ ꯑꯦꯀꯥꯎꯟ ꯍꯥꯡꯉꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯂꯨꯄꯥ 5,000 ꯐꯥꯎꯕꯒꯤ ꯕꯦꯡꯗꯒꯤ ꯂꯣꯟꯁꯤ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯕꯥꯔꯒꯨꯝꯕ ꯇꯦꯛ ꯇꯦꯛ ꯁꯝꯅ ꯍꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯒꯤꯗ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 5,000 ꯐꯥꯎꯒꯤ ꯂꯣꯟꯁꯦ ꯑꯗꯨꯝ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯗ ꯑꯩꯅ ꯑꯃꯨꯛ ꯄꯟꯖꯅꯤꯡꯉꯤꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯍꯥꯏꯕꯀꯣ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯈꯔꯦ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 5 ꯐꯥꯎꯒꯤ ꯀꯕꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃꯗꯀꯣ ꯐꯦꯃꯤꯂꯤ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ 5 ꯐꯥꯎꯒꯤ ꯀꯕꯔ ꯇꯧꯋꯦ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯀꯥꯔꯠꯁꯤ ꯄꯥꯏꯕꯁꯤ ꯀꯔꯝꯅ ꯄꯥꯏꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯀꯨꯞꯄ ꯗꯤꯇꯦꯜ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯀꯔꯤ ꯀꯔꯥꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯃꯁꯤꯒꯤꯁꯤꯗ ꯐꯪꯉꯤꯕ ꯕꯦꯅꯤꯐꯤꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯃꯤ ꯀ꯭ꯔꯣꯔ 50 ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯐꯪꯉꯤꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅꯁꯨ ꯀꯩꯅꯣ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯑꯌꯥꯝꯕ ꯕꯦꯅꯤꯐꯤꯠꯁꯤ ꯐꯪꯒꯅꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯁꯅꯨ ꯃꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯦꯟꯅ ꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇꯗꯤ ꯁꯤ ꯃꯅꯥꯛ ꯅꯛꯄ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁ ꯔꯤꯝꯁ ꯃꯅꯤꯄꯨꯔꯒꯤꯅꯀꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤꯁꯤꯗ ꯑꯣꯡꯂꯤ ꯑꯩꯈꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯥꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ 3ꯈꯛꯇꯤ ꯁꯤꯒꯤ ꯀꯥꯔꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯕꯒꯤ ꯀꯩꯅꯣꯁꯦ ꯑꯌꯥꯕ ꯀꯩꯅꯣꯁꯦ ꯇꯧꯗꯦꯕꯀꯣ ꯍꯥꯏꯔꯤꯕ ꯏꯁꯇꯦꯠꯁꯤꯡꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯅꯦ ꯎꯔꯤꯁꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯕꯦꯡꯒꯜꯅꯦ ꯑꯗꯨꯒ ꯇꯦꯂꯪꯒꯅꯥꯅꯦ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯁꯀꯤꯝꯁꯦ ꯃꯣꯏꯗꯗꯤ ꯐꯪꯗ꯭ꯔꯦ ꯀꯥꯟꯅꯕꯁꯦ ꯐꯪꯍꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯔꯦ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯏꯁꯀꯤꯝꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯀꯥꯔꯠꯁꯤ ꯄꯥꯏꯕꯤꯍꯧꯕꯅ ꯌꯥꯝꯅ ꯕꯦꯁ ꯑꯣꯏꯒꯅꯤ ꯑꯗꯣ ꯁꯤ ꯁꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯔꯤꯝꯁꯇ ꯑꯣꯔ ꯖꯦꯅꯤꯝꯁꯇ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯗꯒꯤꯗꯤ ꯑꯣꯔ ꯃꯅꯥꯛ ꯅꯛꯄ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯑꯩꯈꯣꯏꯒꯤ CSC ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯟ ꯁꯦꯕꯥ ꯀꯦꯟꯗ꯭ꯔꯒꯤ ꯁꯤꯒꯨꯝꯕꯗ ꯆꯠꯂꯒꯁꯨ ꯑꯗꯨꯝ ꯃꯈꯣꯏꯗ ꯑꯗꯨꯝ ꯁꯥꯗꯣꯛꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯀꯨꯞꯄ ꯆꯪꯒꯗꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯗ ꯑꯗꯨꯝ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯀꯑꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤꯁꯤꯅ ꯌꯥꯝ ꯀꯥꯟꯅꯕ ꯏꯁꯀꯤꯝꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯁꯀꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗ ꯑꯞ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗ ꯑꯞ ꯏꯟꯗꯤꯌꯥꯅ ꯇꯥꯕꯤꯔꯝꯃꯅꯤ ꯃꯌꯥꯝꯅꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ SC ST ꯖꯦꯅꯔꯦꯜ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯁꯤꯡꯅ ꯂꯨꯄꯥ ꯂꯥꯈ 10 ꯗꯒꯤꯅ 1 crore ꯐꯥꯎꯒꯤꯁꯤ ꯑꯩꯈꯣꯏꯒꯤ
ꯂꯣꯟꯁꯦ ꯂꯧꯕ ꯌꯥꯏꯑꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯤꯗꯥꯎꯠ ꯒꯦꯔꯦꯟꯇꯔꯒꯤ ꯇꯥꯏꯞꯇ ꯒꯦꯔꯦꯟꯇꯔ ꯌꯥꯎꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯂꯣꯟꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏ ꯀꯔꯕꯥꯔꯒꯨꯝꯕ ꯇꯧꯅꯤꯡꯕ ꯈꯣꯠꯄ ꯂꯩꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯂꯣꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯣꯏꯗꯕꯁꯤ ꯀꯩꯅꯣ ꯐꯥꯔꯃꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯥꯔꯃꯔꯁꯤꯡꯗꯤ ꯁꯤꯒꯤꯁꯤꯗ ꯑꯦꯄ꯭ꯂꯥꯏꯒꯤ ꯀꯩꯅꯣ ꯁꯤꯒꯤ ꯂꯣꯟꯁꯤ ꯀꯩꯅꯣꯗ ꯆꯟꯗꯦ ꯐꯥꯔꯃꯔꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯔꯕꯥꯔ ꯇꯧꯅꯕꯒꯤꯗꯃꯛꯇꯗꯤ ꯁ꯭ꯇꯦꯟꯗ ꯑꯞ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯈꯥꯗ ꯃꯌꯥꯝꯅ ꯂꯣꯟꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯁꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯂꯥꯛ 10ꯗꯒꯤꯅ ꯀ꯭ꯔꯣꯔ 1 ꯐꯥꯎꯒꯤ ꯁꯦꯟꯊꯪꯁꯤ ꯂꯧꯊꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯔꯕꯥꯔ ꯍꯥꯏꯇꯥꯔꯦ ꯀꯔꯕꯥꯔ ꯍꯧꯗꯣꯛꯅꯕ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯃꯒ ꯍꯥꯏꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯧꯁꯜ ꯕꯤꯀꯥꯁ ꯌꯣꯖꯅꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ PMKVY ꯍꯥꯏꯗꯅ ꯑꯃ ꯑꯩꯅꯒ ꯑꯩꯈꯣꯏꯒꯤ ꯃꯨꯈꯥꯏꯒꯤ ꯁꯥꯏꯀꯜꯒꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯀꯩꯅꯣꯗ ꯇꯣꯔꯣꯡꯂꯥꯎꯕꯤ ꯍꯥꯏꯇꯥꯔꯦ ꯇꯣꯔꯣꯡꯂꯥꯎꯕꯤꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯄꯒꯤꯗ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯧꯁꯜ ꯕꯤꯀꯥꯁ ꯌꯣꯖꯅꯥ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯏꯁꯀꯤꯝꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯏꯁꯀꯤꯝꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯌꯤ ꯌꯨꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯍꯥ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ 19ꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 19ꯒꯤ ꯃꯊꯛꯁꯤꯡꯗꯤ ꯆꯍꯤ 19ꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏꯒꯨꯝꯕ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯏꯁꯀꯤꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯐ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯇ꯭ꯔꯦꯅꯤꯡ ꯏꯪꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯏꯁꯄꯣꯀꯟꯒꯤ ꯇꯝꯕꯒꯤ ꯑꯗꯩꯗꯤ ꯁꯦꯜꯁꯀꯤ ꯑꯗꯒꯤꯗꯤ ꯄ꯭ꯂꯝꯕꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯗ ꯇꯦꯂꯔꯤꯡꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯏꯁꯀꯤꯝ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯕꯀꯣ ꯏꯁꯀꯤꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯁꯤ ꯃꯥꯒꯤ 3 ꯃꯟꯒꯤ ꯀꯣꯔꯁ ꯂꯩ ꯑꯗꯒꯤꯗꯤ ꯑꯍꯧꯕꯗꯒꯤ ꯊꯥ 3ꯗꯒꯤꯍꯧꯔꯒ ꯊꯥ 6ꯀꯤ ꯀꯣꯔꯁ ꯂꯩꯀꯣ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯑꯃꯨꯛ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯣꯔꯁꯁꯤ ꯂꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯣꯔꯁꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯗꯨꯒꯤ ꯂꯨꯄꯥ 500 ꯐꯪꯒꯅꯤ ꯀꯣ ꯑꯗꯨꯗꯨꯒ ꯄ꯭ꯂꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯃꯥꯅ ꯊꯕꯛ ꯐꯪꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯃꯉꯣꯟꯗꯁꯨ ꯑꯗꯨꯝ ꯄꯤꯒꯅꯤ ꯃꯉꯣꯟꯗ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯗ ꯊꯕꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯁꯤꯃꯁꯨ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯧꯁꯜ ꯕꯤꯀꯥꯁ ꯌꯣꯖꯅꯥ ꯍꯥꯏꯔꯤꯕ ꯏꯁꯀꯤꯝꯁꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅꯔꯕ ꯏꯁꯀꯤꯝ ꯑꯃꯅꯦꯅ ꯑꯩ ꯈꯟꯖꯔꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯁꯦꯟꯇꯔꯁꯤꯡꯗꯀꯣ ꯑꯩꯈꯣꯏꯒꯤ PMKVYꯒꯤ ꯁ꯭ꯀꯤꯟ ꯁꯦꯟꯇꯔꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯗꯤ ꯂꯣꯏ ꯂꯩꯔꯕ ꯉꯥꯛꯇꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯣꯝꯁꯨ ꯃꯤꯡ ꯆꯟꯁꯤꯟꯕꯤꯔꯒ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁ ꯉꯥꯛꯇꯅꯦ ꯑꯦꯕ꯭ꯔꯤ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯉꯣꯏꯀꯣ ꯁꯤꯒꯤ ꯀꯣꯔꯁꯁꯤ ꯌꯥꯎꯕ ꯃꯇꯝꯗ ꯑꯗꯨꯒ ꯀꯣꯔꯁꯁꯤ ꯂꯣꯏꯕꯒ ꯂꯨꯄꯥ 500 ꯑꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯤꯃ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯗꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯈꯛ ꯍꯥꯏꯖꯔꯝꯒꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯖꯟ ꯁꯦꯕꯥ ꯀꯦꯟꯗ꯭ꯔ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯖꯟ ꯁꯦꯕꯥ ꯀꯦꯟꯗ꯭ꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄ ꯈꯨꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯌꯨꯠ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯏꯁꯀꯤꯝꯅꯦ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ hꯧꯖꯤꯛ ꯀꯟꯅ ꯆꯠꯅꯔꯤꯕ CSC ꯑꯩꯈꯣꯏ ꯀꯃꯟ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯀꯥꯏꯅꯒ ꯇꯧꯔꯤꯕ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯟ ꯁꯦꯕꯥ ꯀꯦꯟꯗ꯭ꯔ ꯁꯤꯒꯤ ꯀꯩꯅꯣꯅꯤ ꯑꯗꯣ ꯁꯤ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯁꯦꯝꯗꯣꯛꯄ ꯈꯣꯠꯄ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯄꯅꯤ ꯑꯗꯨꯅ ꯖꯟ ꯁꯦꯕꯥ ꯀꯦꯟꯗ꯭ꯔꯁꯤꯃꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯕ ꯌꯥꯏ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯤꯕ ꯌꯥꯏ ꯑꯗꯣ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯀꯥꯟꯅꯕ ꯏꯁꯀꯤꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯏꯁꯀꯤꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩ ꯅꯣꯡꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯖꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯏꯁꯀꯤꯝꯁꯤꯡꯁꯤꯗ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯀꯥꯟꯅꯕ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤꯕ ꯑꯩꯒꯤ ꯁꯛ ꯑꯣꯜꯂꯒ ꯋꯥ ꯉꯥꯡꯕꯒꯤ ꯊꯥꯒꯠꯆꯔꯤꯕ ꯀꯩꯅꯣ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒꯗꯤ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯃꯇꯪ ꯄꯤꯕꯤꯌꯣ ꯑꯗꯣ ꯃꯊꯪꯗ ꯑꯩ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯌꯥꯝꯅ ꯇꯥꯕ ꯑꯃꯁꯨꯡ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯐꯖꯅ ꯇꯥꯅ ꯍꯥꯏꯅꯕꯒꯤꯗꯃꯛꯇ
ꯑꯩ ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩ ꯏꯁꯥꯗ ꯊꯛꯀꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯐꯖꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯍꯧꯗꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯐꯖꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯑꯩ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯑꯩ ꯊꯥꯒꯠꯆꯔꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ